NRC no census ki matang da JFD na changsileba kongjang gi saruk ama oina ngasidagi state amasung center lainga ki makada leiba loisang sing solon bagi kongjang changsinba Houkhre. JFD amadi lamdam asigi miyam na talaga lakpa state asida NRC update tawdriba fawba census tawba yaroi haiba demand asi ngasi fawba lengaki maikeidigi masak thokpa paukum ama miyamda piraktabana maram oiraga makhal makha kayagi khongjang changsilaga lakli madugi saruk ama oina census ka mari leinana pangthokpa training program sing thugaibe yauna pung nifuni pan gi total shutdown pangthokpa su leikre madu fawbada leingakna masak thokpa khongthang amata laukalaktabana maram oiraga Manipur da leiriba state amasung center leingaki loisang pumnamak boycott tawragani haina JFD na ngarang lauthoki masigi matung ina ngasi lamdam asigi tongan mamafam da leiba loisang kaya solonsen bagi khongjang changsen ba hoki adum oinama khongjang asida education water supply health amadi electricity department di consinde